Manipur Home Guard Organization lingkhatkhiba Chahi humpunithoi mapung Pharabasu Home Guard ki ek amasung rules ki matungina leifam thokpa post masing Suna leitaba maramna organization asigi Chaokhat Khongthang Da Thinthahalle haina Manipur Home Guard Employees Welfare Association ki President Y Mangi na pendaba phongdorakli ngasi luang sangbam da leiba association asigi office ta pangthokpa paugi mifam amada wafam asi phongtokladuna mangina hai Home Guard ki ek amasung rules ki matungina tonganba Home Guard ki Commandant General ama thambaga loinana Deputy natraga Additional Commandant General thamgadabane hariba posting asi hauji Manipur gi oina leite maduki mahut status gi law and order mai punabada achoba thodang lauriba DGP da Commandant General amade Additional DGP da ahen bo oina ADGP Home Guard ki phampuhanba sina Home Guard ki Chaokhat Khongthang da mangam sanba ngamhandrei Manipur Home Guard ki tonganba Commandant General ama hapinaba lengakta taknaraga laklabasu tabidaba maramna association asina Manipur High Court na Lengakta direction ama pibinaba case ama thangatke case adu Justice G Guneswargi court na haukiba tang taramari da dispose tawkre masida sunatana Manipur Home Guard personnel singi promotion amade seniority list semnabagi matang dasu lengakta direction pibinaba Manipur High Court ta tongan wakat sing thangatke masida Manipur High Court na Home Guard personnel singi promotion amade seniority list semnaba tha taruki matam lengakta pike masiga iroinana Home Guard personnel singe thabak tobagi matam ase chahi humphudagi humphunithoi phawbada sangdoknabagi matangdasu Manipur High Court na tha marigi manungda khanaba leingakta direction pikre Manipur High Court na piriba direction singa se lengangna panthaba tawdana pangthupiyo Home Guard personnel sing su status gi thabak thawram khuding makta saru yaribani haina mangina makha tana lengaki pokning chingsinke yamna duty wana tawjariba matam chana thabak tawnanaba honajariba koigi Home Guard personnel singi grievance se tawham thokpa thabak tawraktaba chahi humphunithoi chukna tawraktabanina chahi humphunithoi pharamdaida chahi yankhai tare yankhai nipan adwaidagi aina purakpadagi masigi wakham je khangaktana nairakpanina ngasidi sarkarna tawidaba mayam je punjalaga Honorable Manipur High Court Home Guard ki case se pending the tare nipan hena laisan gare Karigino mase sarkana matam chana tawbiramaba Home Guard ki grievance je khangamaba khangbiramaba Home Guard ko matam chana sanity li semaba MGL sembiraba promotion ki guideline semaba thabuk wana chujari basing sida khitang mathwai nungai janingai oiba posting ase Manipur sarkar gi mari lenaba singna akoi ngasi submit tawjariba sing ase lairiba High Court na tagiba mayam aduchu thabuk oina matam ngai dana wonthok piro haidana media gi kuthangda sarkar koina haije chero